Manipur top channel gi maikeli gi maroi bi ipausing miam na thamjari hanbana Manipur gi gazette sing amadi masigi maroi bi singi matangda seminar pangthokri Directorate of Printing and Stationery na sinduna Manipur gi gazette sing amasung masigi maroi bi singi matang nom giwa seminar amanga sising mairong da leba classic grande da pangthokri Thawra masiga mari laina Directorate sigi Assistant Director TS Binod Kumar hai Manipur gi oina house power sahi humdra ga nipan gi apun ba gazette masing lising nifuga satruka nifuga nipan digitization tawre gazette ki kanaba madi maru oibising puna lominasi Manipur gazette haibisi lainga ki legal document masum lainga ki printing department gazette asi ordinary amasum extraordinary haina ani thona phongmani ordinary gazette haibisina sayol khudingi phongi amasum extraordinary gazette haibisina yamna maru oiba madi athubi gi oina phongmani legals record public notification amasum enforcement of Law sing asi gazette document oina phongmani document sing asi mang khitana ba madi masigi kana ba sing miyam na phangan mangamna ba state asigi oina english sing amaga samapan gani fugo tareta gi horaga hausu phawba gazette sing digitization tawre hairiba gazette sing asi kanana ba madi khudong saba sing research scholars sing amadi miyam na lobby haina su mang appeal tawki seminar duga mari leina Manipur lenga ki GAD Transport Veterinary and Animal Husbandry ki Secretary Michael Asom hai Manipur ki gazette sing sieda laibak oina ubigano gazette sing gazette on tholaga miyam na naina ba yana bo hanari gazette asi government officials sing khakta gi natana miyam da su khangboda kana gada ba mane hari thawra madura Manipur lenga ki Enforcement and Technology ki Secretary TS Kiran Kumar IT ki Director N Deven Printing and Stationery ki Director A Romita Saryaki seminar du gisaru amoina technical session su pangthoki maduda Manipur University Department of Law gi Assistant Professor Yumnam Premananda DMU gi Political Science Department gi Faculty Dr Arambam Nonina Singba akhangai kya su wangangki Amaromdana Bharat Independent Cinema Film Festival yahuk thengba khuimu ne award kya phangli Cine Graph Film Works Association Mumbai na Film Festival Junction ki kusumnaraga sinba Bharat Independent Cinema Film Festival 2025 Season 9 da Manipuri feature film yahuk thengba khuimu Bosom of Love na Best Feature Film tarakpaga loinana Dr. R.K. Nayan Sanada Best Story Rakesh Noriem the Best Director Film sida Thabalema gi role lawribi ithoi oinam the Best Actress Film sida Malika gi saktam langlibi Ratana Khetrimium da Best Supporting Actress amadi film sigi male playback singer Nawai Huidrom the Best Male Singer gi lemjeringe oirabe award sing piduna ikai khumnaba unaba selection tarakli lamdam sigi saknai rabi aibi Dr. R.K. Nayan Sanagi story da masam angna puthokpa Rakesh Noriem na direction piriba Manipuri feature film asi sahi sigi January mapanda Manipur State Film Development Society gi auditorium the official release tawkiba film ni Central Board of Film Certificate CBFC na sakanglaba film asi Traditional Manipuri Cinema gi khongsat amada ipak film production Manipur gi banner makada Zaidip Memorials Foundation na present tawduna puthok film ni saknai raba film maker khwairakpam Biswamitra na screenplay and dialogue wariba film asi mamang tuan award kya mas phangraba film ni Indians Filmmakers Association Telangana Hyderabad na sinba International Film Festival of Telangana 2025 su Best Film Northeast Best Deputy Director amadi Best Story ki award pinaba khangkraba film ni award asi tha asigi sesat mapan gi numidang wairam pung manga tawada Hyderabad ki Ravindra Bharati Auditorium da pangthokadaba festival sigi award ceremony du kusnagani award ceremony asi the film asigi story writer and producer Dr. R.K. Nayan Sanamadi film sigi director Rakesh Noriem sargyagani Abi Kundrakpam ithoi oinama madi Ratana Khetrimium na maruiba saktam langni ba film sida kini weheng bambu introducing actor ama oina saryari film sigi editor amadi cinematographer mathangsina Mohendro amadi social yuremamni Ragini amadi Sandrimana makeup artist oiriba film sigi choreographer Dr. Satarjit Thiamni Huidrom Nawboy Divya Hobam amadi Rising Kombina playback singer oiriba film sigi music director amadi costume designer mathangsina Nanau Sagol Semang amadi Basapan Pangambam ni haina su paus na makhatana phongdorakli
Makha satharapoina panam pauksigi editorial myamna thamjari khangba ngamlaktabagi pankhai lalakpai hai Manipur goina hauji hauji yamna mi painingai oiba furupsingi manungda yelhomi mitei singna oiri habada hamanba thokloidra khali hiram kudimakta mitei singa si isokta sokpa ison da sonba habadu oiri maramdi state asigi khawang maning mamang amadi maikai marigi laikhagi lamida mapan gilamda sadok jasin tawba yadaduna lagi aduga mitei singi asumba wakatsu India lengana tabibagi sangyam hantana leibugum tawri habi Nakalamarom Manipur tampaki lamkhakta lo lay khangnaraba law and order mapung phana satnaraga madugi onabada state asigi singi lam maru oina Kuki namna taba maphamsingda law satnabagi sangyam na hantana leidi habasi lamdam asigi miyam ikhangna khangnari hawkiba kumja English nganiga kungo humduigi mi ahumdigi ngasi phawba Manipurda loshindana leiriba irang asida mitei singna asumba kholaw masing khangdana lawjarabu tabigadabana tabidabagi penadraba state asigi yellow fruit mitei singna khangmangamdabadagi thabakta khutumna sujaraga khangmaga sapmanana lenbagi mawngda leiribasisu hiram khudingna sokpagi marueba maramoidi aduga Manipur mitei singda lalibasi kanano khangna khangna kari maramgi maralgi matungina akanba serak pidaduna sei ani farakadarawa phawa hui angau thatokpugum thadoktuna thamlibano haibagi wahang hangduna lerakpa thak punga mathoi faraklibani hoi haukhibana haukibo oirabasu sanglaba matam asida mitei singi asumba khulaw tabibigi matam oire khali amaromdana sangagi wakal senma Kuki singna makoina tawningba tawba ngangningba ngangbada India lengangna kaw thabagum thaduna India lengaki mayokta nganghanduna leiribano haibisigi wahang sing hangnaduna state asigi yellow proof singna tha kunga mathoi supna lerakli aduga laipak masa taba miyoibigi wakhal senba yellow mi mitei singna India gi asumba yathang induna masana pairamba maripak kanjanaba kusukulai kayamuk leiri mari lenabi state lengaki loisangda sinakhiba laikhrabani adubu India gi asumba yathangi mayokta Kuki sing leptuna leiri amabu oiro Kuki sing si hiram kudimakta Iran da landuna leiri habisi India lenga ana khanglabasu khangma mandabigi mong amadi khangsinaduna leirabra habisi gi wahangna yellow furup singi maphamda leiri nakalamaromda Kuki singna achumba thapak tawraba madi asumba wangang labadi makoigi apamba phangloi khangmadigi aranba ngangnaba sapmanaba warep lawduna aranba ngakta tawbada aikhoi manaba sinkhum pakhum khumsi haina khanakhiba leiribasida ngasigi India lengana nakoigi aranba sing adu makhatana tawbu yaroi habigi sera kari karama numita piga tawri habisi lamdam asigi yellow missing ngamkhai leitana wana khangnaduna leibugum tawri maram aduna India lengana athupa matamda asumba well sataduna kanana lanbano kanana asumbano khangdolaga Manipur mausagi phibamda hanjilangnaba sinbiyu madu natrabadi maithakta thamba khangna miyam khangmangamlaktabigi pankhai yorokpu yai heba panam pauksigi editorial myam special content moina thamjari atopa tendakpa paukhrana wakap amendment bill gi mayokta maitei pangal Manipur na sinba rally hatkhre atopa pawmana Kuki na konsa khulda landaraktuna sip yauna mi kya furam nari Kuki singna Naga furupta atamna landaba Naga gi khunda sangduna yumai thaba yauna Naga miyoi kya tamthina phubagi thabak leptana adumak satrakli haukiba sagol sunumita bal pabung Kuki khun gi khulai matik sana paiba khunja singna maram Naga singna khundaba kazanga khun gi yum sing mai thadokraba matung ngasi ngarang na amuk liangmai Naga furup singna khundaba konsa khunda Kuki khulai paibani singnaba miyoi sahum rom laktuna landaramde thaudu odur khuna sigi sip chairman yawba miyoi tararom aso open akhre solaba konsa khul gi sip Imson sayeng khaigamang apokpal laikhidraba alempu amadi chairman di adam sini phugmang apokpa tombau rims hospital pung ohonum tabar puraktuna laikana khemadi atopa singaduna khulkhul da leiba PIC da laikana khi amasum konsa khunda thokiba thaudu odur lamgi wahudagi thokpo oigene hari thaudu thopam digi phangwa pawa manai konsa khulgi khunjasna labukta thabak suduna leiringaida manam sulei leitana masing yamlaba khulai paiba Kuki singnaba sing aduna konsa khulgi khunjasing ayat apan amadi atingba pirakhibani Kuki khulai paiba sing aduna ayat apan pirakpagi matha labukta thabak suduna leiriba konsa khulgi khunjasingbu pubu saiba horakhibani haiba wafam asina phungdorakli tuan civil society organization gi miyutsingna rims da layengba kholakhiba apok asok basingi phibam yengsin badu social activist asankasan hai Kuki khulai paibisina phongna laktu Naga gi khun oiriba konsa khunda landaramba sima gyamna lepakthibani thaudo se Kuki singna Naga singba phongna singnabani amadi Kuki singi thawong sima ngakpiba sungma ngamloi haba wafam yawna phungdokhi
अतोप पाव मना BSF ना पाकिस्तानी intruder Kaptuna hatkhre Jammu and Kashmir gi Jammu district ki international border paring the border security force BSF na Pakistani intruder ama Kaptuna hatle haina officials sing na phongdokre intruder du Jammu district ki RS pura sector gi Andolia border outpost manak ta Kaptuna hatkibin haina suma koina phongdoki BSF ki wang loe man hai ngarama sunga sigi lo na ba hinda BSF zawan sing mi we ma sing ningai oba mongda international border lanchilakpa ubadagi lepna bakhanki adubu lepta bukuluna makhatana sangsilakpadagi BSF personnel singna nomai kapada intruder du sikhiena magna phongdoki wang loiduna haiki haujumaki oina laikhidraba Pakistani intruder du gi masak maming amasum mahakna ngamkhai lanchilakdibigi khangmamdri official oiba paw matung ina BSF na paw pirakpadagi postmortem tawnaba masum ate legal formalities sing pangthoknaba police na asiboksang adu rokhatkri haidi Amarum na Sadiskata IED pokhaibada ama siri ama sukli Sadisaski Narayanpur district mawisingna Fumlamba improvised explosive device IED ama pokhaira padigi miyoy ma sikibaga loinan atopa ama na sokle haina police na phongdokri police officer ama na phongdokpagi matung ina thawdo odu ngarang numiyungba matungda Narayanpur district ki zada amasum market khungi marakta thokibane hairi Rajesh Usendi amasum Ramlal Koram Kauba Kanagaw khundagi miyoy anidu sumse sabada sangba masak thiba satpada soiduna ne lubadagi pressure IED gi du pokhaira khibine na phongdok ladun mangnai ki thawdo da Usendi khudaka shibaga loinana Koram na sokhi na paus na makhatari solaba Koram hauzik Narayanpur district hospital da layeng le na su official duna phongdokli adu tentak na sumna myam na thamjaramgi hauzik ko inati myam paus matang se lusinjarage masum makhataba no update myam puna ngai mina sena sinal sigi mekeri gi myang famda makhata na thamjari myam puna no update ngai mina si